ngasi numida wairam phongkhiba tungan Manipuri sifongsingi maruibi ipausing myamna thamjagi ahanbada paunin kor pauksi digi loko sarkar myamna thamjagi masamaki nupi amadi masa nupi halaba matungna masamak su hu taktuna season ba honaram lahiri tabada tu sungbu thawdo amada masamaki nupi amadi masa nupi utup na Thomlaga halaba matungda masamak su hu thaklaga season ba honabada sibamakti seudra hari thawdo si ngarang amadi ngasi lonaba hingda Saparmena police station konba jigai gung village ta leiba holkhomang hokip sei kunthraga mang apokpa thangkhomang hokip koba kangpopi police station police constable oiba miyoishna masamaki loina bi amadi ma ki hek pok sabi masanpi bu tujungingai oiba mawong utukumba posa amana Thomlaga halaba matungna masamaksu hu thaktuna seasonaba honakibana haidi thawdok tu leikidrabi mama masa ani tugi mamingna tingbem hawkip amadi sahi mapan khaktamak ngairibi masa nupi laijing them kawi hari thawdo sigi matangna police ki phangma pawama ki matungina holkhomang hawkip hairiba miyeshi masada masing masu naiba miyoin hari ngarang mahaki nupiga wahu amadagi ningai sangdana bakhra leki hari mangna thawdo si thokhraba matungna masamak hu senba chemicals hap taksinduna masamak su season abonaki adubu mahak matam sana sengmai PIC da pukhatun lekanaki ma hauji khudong thine oidre makhatana laying sathanaba rims da refer tawkre hainasu paushna makhatari amaramda thawdok thopamna forensic science amade police ki team sing sangsinduna thawdok tu gi matangna thejin humjin bhaukre hainasu paushna makhatana phongdorakli makasa tharak poina kanglei pakki maira news te ke topama roibi pauksung myam thamjagi gita haibisida miyoibi gi punchi rol gi horokpham kaya marik sumna yauri governor Gita haibisida miyoibi punchi rol gi horokpham kya marik sumna yawi haina Manipur gi governor laganisana phongdokre wapam singasi Sri Govindaji temples Imphal da pangthokpa international Gita Jayanti celebration and Gita Path ki thoramna governor phongdokhibani Samaskrita Bharati Manipur pranamari Sri Govindaji temples board anina pulaga sinduna pangthokiba thoram aduda chief minister N Beren Rajya Sabha gi MP ningthau Sanajaw leisemba Samaskrita Bharati Manipur Pran ki Adakya S. Bideswar Sharma Amadi Govindaji Temples Board ki Bayabas Thakani Brak Sabadi Damorupti Sharmsruyaki Thawra Maduda Sarugyakhiba Governor Laganesana Phongdokhibada Malem gi lebak kya yauna Gita bu ningthi na masakangli loinana magi magunsu nomu nomu gi hengalakli mapamasida Gita Jayanti gi tharam pangtok tu ma ku sarugya ba phangmasi asuki mati nungai ba pui Gita haibisida Hindu Dharma Upanishad amadi Brahya Sutra singyauri masida philosophicals amadi spiritual yueba mamal yamlaba kyasu yauri December thada pangthukpa Gita Jayanti gi thoram asina Gita da yauri ba miyoibigi khunai rol kya si aikoina ningsingba amadi nainabagi matamoi maramaduna masigi manuna kari yauri bagi haibisi ningthina khangma tangai phade haidi Thawra Madura Saru Yakiba Chief Minister N Berena Haikibata Gita Jayanti gi Thawra Misi Lakpaga Luinana Gita da Yauriba Kya do Aikoina Ningsimutai Matam amadadi tungan ba maram kya na yumsinduna lerambana masigi manungna kari yauri miyoibigi khunai rol sida piribu wapam kya du khanglamdabni adubu ngasidi malemgi miyamna pamnarakpa aduna masigi manungna yauriba kya du ningthina khangba horakli maram aduna aikoina Gita gi maram ningthina khangba madi nainaba tangai phade soiki makasa tarak poina to papamna sakang dabasingna andro parking da leiba dukan amagi mamangda IED thamjilamle ngase Porompat police station gi manungsan ba Imphal East ki andro parking da leiba dukan amagi mamangda sakang dabasingna sakti leiba IED ama thamjilamle Manipur Police Bomb Detection and Disposal Squad BDDS ki expert team amana akanma section thrang marakta IED du diffuse tokre hari police tagi phangma pawgi matung ina di bomb adu andro parking da leiba CIA Enterprises ko bu dukan amagi mamangda korfu amagi manungda haptuna thamamani dukan adugi mapugi maming wahengbab seng sei kontragom de apokpa wahengbab jadumani kawi laifam wangwe wahengbab lekai degini Housing andro parking da leibin hari ayuk pung taramathurum tarakpa duwaida lambi de satpa miyeshina korfu ama beg manungda haplaga dukan adugi mamangna thamnamba thengnabadagi Porompat police tagi pawpikhi police ki kangbuna posaga du bomb iramba yai haina singnabadagi Porompat police na CID technicals BDDS experts in kauduna yanganki
Madura Korpo Dugi Manunda mobile phone trigger mechanism Sijanaduna IED Ama Yoromatinaki. Loinana, police ki akan section Trak Lokatuna Numijumba Amatung Pung Amagamin Nipugamangarum Taba Matamda BDDS ki experts Asu Angam Yauduna diffuse Dokreswadi. Makasa tarak poina to papaw State Library amadi archives building gi marueba pillar kaya kinta pa horak padana tana complex asi mongsong sa manaba phibam na leire Manipalenga ki Art and Culture Department gi makara kai sampata leidi State Library amadi archives building asi kininga oire building asi gi marueba pillar mari sathina se khairak tuna yod ure matama made hekta kin tharakadra haibi akiba leire loinana office complex asi shutna pi singnang housing dana mongsong sa manaba phibam haibu ore possession State Library and Archives building gi housing oiriba phibam asi hakting dana satunu yengsinki building asi Lieutenant Generals BK Nair PBSM SM Ritena Manipur Governor oiringai kumza English nga samapan maudraga marigi October taraga marida ore uyum tamkibani aduga wayangba nupamasa singana Manipur gi minister oiringai kumza English nga samapan maudraga mapagi March kunganithuida sangakibani adubo building asi saba matamna quality control tawna sakhidabadigi housing sahi kunga humdoi surak pasida building asi gi tuan mafam kyada sekhaiba madi kintaba kya yarakle Pausiation Hakting Ying Sulum Matamda Matul Okumoiba, building a Sigi Mamang Tang Masaruki Marueba, round pillar Mangagi Pibam, House Yamna Patan Labor Tingraki. Pillar Mangagi Manung the pillar Maridi Luinama Shekai Bamadikin Taduna, Manungi Yotna Singba, Ipong Pong Uba Panki, Luinana Atupu Matamda, pillar sitting Kaira Payabagi Pibam the Lena Matinaki. Oiriba Pibam Mashida House Pow Marilena Belengaki authorities na Miyang Sangana Lady Basi Angak Oiri. Mashidanatana building a Sigi Mapam Kiana Pibam Patana Lenambus Tinaraki. High River Library ends, Archives building a Sigi Mamang Tangmuta Ladiba, newspaper ends, periodical section Amadi, reprint section a Singbigi building a Sisu Pibam Patre, newspaper ends, periodical section is that Central Library Impalgi building a Sigi Hek Sangpamgi, round pillar Anisu, Shimengi Sarukin Taraktuna, Manunda Hapa Yod Uba Pangle. Maduna Atupu Matamna Semjin Sajinbagi Tabak Sataba Taravadi, Kudong Tiba Tolapa Yabagi Pibam the Lady. Amaramda, Yamna Tarutanana Tamgada State Library and Archives building gi complex Asisu Ningtina Sit Sing Bitabadigi, Mongsongi Pibam the Lady. Complex ki Akoiba Saruk Napi Sinang Kiapik Tana Hosinduna Lady. Mapam Kiada Amona Kai Sing Pashinduna Madi, Sakaiduna Labadigi, Mapu Pandam Mapam Amagasat Manare. High Riba Mapamashida. Numit Kudingi, Lamdam Siki Tuan Mahiru Amadi, Miyai Kiana, Library the Lydic Pab Lakli, Adubu, Tarutanana, Ningtina, Yamna, 60 miti oina Tamgada Pamasi, Adukimatic Muatpam Haibu Wede. Mashina State Library Amadi Archives building a Sida, Mapani Miyai Shinglapamatamda Ikaini Ogeni. Pausiation State Library ends Archives ki, Sakidar oina Taupuriba MD, Satargo Unaduna, Wari Sanaba Matamda. Karigi damak to office complex manungasi asuki matik mo libano hain hangbada magna phungdor khibidi office asi goin staff yamna watli saurab office complex asi mak matom tana sit sengbagi thabak taw ngamde office asi da sanglak liba miyoi singsu amara kai mafam sana hundokon hebe khangde khwaidigi kininga oirebidi main building gi marueba round pillar kya sekhairatuna manungda hapa yor phawba tarang uba phanglaklaba phawba ta kanamatana semjin sajinbagi thabak tawduduna leidiba sini hainasu magna phongdo khedi makasa tarak poina to papamna disabled person singi tawbangamba amadi talent sing yenglaga makoibu person with special abilities haina kahoningi dingo person with disability PWD singna tawbangamba kya loinana makoida leidiba talent sing adu yenglaga makoibu person with special abilities haina kahoningi makoibu hantana yengbibegi lisat thadoklasi haina social welfare minister haikam dingona phongdokre wapamasi Manipur lenga ki social welfare department sendunanga si imphalgi palace compound leiba iboyaima sumang lila sanglena pangtokiba International Day of Person with Disabilities 2022 gi thoramda wangang laduna minister dingona phongdokibane transformative solution for inclusive developments the role of innovation in fuelings and accessible and equitable wall hype wakalona pangtukiba thauramadu wabagai kendri MLA loinana Manipur Pollution Control Board ki chairman Dr. Usam
Deven Nauria Pakanglapa Kendra MLA Loina Manipur State Women's Development Corporation Limited Chairman Soraishim KB Masung Additional Subsecretary Social Welfare P Wi-Fi Saruyaki Thoramadugi Manung Sana person with disability singi tungan maisang singi mahiru singna jagoi sai yauna makoigi haithoi singthoi kyasu Thoramadur wangang laduna minister haikam dingon hai PWD singna makoida lotuna leiriba haithoi singthoi kya do uthoktuna khunai sida mapung phaba miyemana tawbang ma thabak tagi hena thabak tawbang mi haibedu takli makoigi haithoi singthoi kya du yenglaga makoibu person with special abilities haina koningi PWD singbu hanthana yengbagi list aikoina thadok tangai phadi PWD singsu wakal puning hanthadana kan honaduna punsidi hena mai pakna bo honabiyo handak solution ki sanga festival 2020 du su PWD singna puthokpa makal kyagi putok sing mipamadur otki masimo afaba sing thane oiba thamangni maramaduna aikoi khudimangna makoibu sakat piduna minung siga loinana loina bigadabani aswoiba kharaga loina duna lairiba makhoiga aikhoiga karisu ketnaba leite aikoi miyoiba ngaktani khonai sida nungsi sangana puna hingmina saiki minister makhatana hai social welfare department singa sidi maming leiba department am oirakle department sida lairiba director yauna staff singna amata oina khona minaduna lamdam sigi miyamgi yaifana thabak kya leptana pekhali miyamna su awar apa leibi singna department siga tatok tasin tawbiyo miyamgo loinana hena thabak tawbana ki ngasigi thoramaduru sarugya ki nauria pakanglakpa kendra gi MLA oibadana tana Manipur State Women's Development Corporation Limited ki chairman S Kevin hai mama mapa oibisingna masa simu disable oiri haidun akibo wakal hantabamadi miya mamangna thokpad izat leiti haiba wakal thadokyo makoi bai khoina hena pukning thaugatuna loina biduna mai pakpa punsi amamang oinaba simigadabane disabled person singna khunai gi tamak tawbung am kaya leiri haibisi kobigano makoi gi tawbung am thauna singa du masakhangna yokhat bigadabane hainasu MLA na makhataki amaromdana ngasigi mirolna aikoi gi nat amadi culture kanabonasi Jaisandra Manipur ngasi phurup kyana puna khunda minari balamdamni phurup khudimagi satnaro nat culture amadi customary law mayek singna dejari maihau role dagi leireklaba phajakraba satna kanglonasi nomagi mangsilakle masigi ngasigi mirolna aikoi gi nat amadi culture mangtharaklibi kanana papuna honaminasi haina UCM president Jaisandra Konthawjamna phongdokre wafam singasi Thobal district ki manungsan okram mamang laikai community hall pangthokiba nomugi oiba farmers training program na president gi wodol pireduna UCM gi president Jaisandra Konthawjamna phongdokibani mangna makhatana hai maitai phurup ki pokpa siba luhongba ira thongni nahutna reng saksa yuthak sanakhona ba phije laiteng amadi numit thagi maming thonba mausadi gi lerekli haibisi ngasi gi mirolna kaukthopugum tawre masi yokhatuna imaleba kumalem masak takna ba khona saiki ngasi pangthokiba nomgi oiba farmers training program adu Thobal municipal council gi ex councillor Okram Inautombi Devina chief guest loinana Okram youth club ki advisor Yanglem Sauba Singam Ningthau Singa amadi ipsa gi president Bisorjit Akoijamna guest of honor oina saruyaki Tharamadura retired SMS KBK Thobal gi sagol sem Suramangol Singa BTM Atama Bisnupur gi Samo Vidya Lakshmina resource person oina saruyaki soidi amaromnana Manipur gi miyoi kun Sahitya Academy award ki damakhalakle tungan bihiram singna mathau ningthina thabak tawribasing maru oina art and culture editor writers, educational, social worker, sports tourism amadi humanity service na singlas anairaba miyoi sing zati gi thakta manapi na bakhalakpada Manipur gi miyoi kun yorakle haina Dalit Sahitya Academy Manipur gi secretary BK Mangangna press tholak sirol aman hairi Sahitya Academy award pi nabagi damakta khalaklaba miyoi sing adudi Mayesor Thanaujam National Secretary RPI athawale Kaishampat Wungkhayai Khamui Tanrui Village Headmaster Dr. Wangkhe Mayum Jiban Kumar Singh educationalist Wangkhai Khunau Dr. Basudev Thoksom social work Hairok Dr. Ambika Maring Hongsa social work Maringland Second Irungbam Yai School Singha education and social works Laifam Pungdongbamni mayamda tentak na thamjaram ge masu makasa thara point lengang OBC post matric scholarship ki senpam atuboda pitokpiyo somojit
Bharat Lenga ke Ministry of Social Justice and Empowerment gi makara tungan ba category da leba Manipur gi mairui singi phangpham thokpa kumja English ngani kun ga mathoi OBC post matric scholarship ki senpham pithok piu haina ngasi Democratic Students Alliance of Manipur Desang gi Secretary General M Sumarjit Luwangna permission da phungdokre ngasi permission una batuda Desang gi Secretary General Sumarjit makatan hai kumza English ngani kun ga mathoi gi OBC post matric scholarship ki paisa mairoi singda phangandana lairibasi atuba matana pithok piu Ministry of Social Justice and Empowerment Government of India na leba sigi tungan ba category da leba mairoi singda pibe scholarship Manipur goina kumza English ngani ga kunga mathoi gi OBC post matric scholarship ki puna mairoi lising kunga mari ga samapan ga maudra ga taruk hian bi ga apun sen pam lupa crore tara ga tareka lakh kunthra ga mathoi pithok tana lairibasi atuba matamda legana pithok piu State asigi per capita income na yamna nem hoibna ayama mairoi sing mai masing ningthina tamna bhona bada saunu khudong sa da kya mayunari asigubo phiba masida scholarship ki paisa sina mairoi sing asubu mating oiri bana ki mana makhatan hai Maramaduna Manipur Lenga amadi Department of Minorities and Other Backward Classes Government of Manipur na atubu matamda mahiroi singi pithokpam thokpa scholarship ki senpam si pithokpiu hiramasiga mari lendana desamna atubu matamda mari lenaba ministry amadi minister da taksilagani karigumba hiramasida mari lenaba singna atubu da miyeng sangbidrabadi desamna mahiroi lup singa pulaga makhal makha kyagi khongjang sing jangsinana ba sem saragan henesu phungdoraki Amaromdana ASTDCM ki thaumi singne MLA Dr. Radesh Samda memorandum bisinkre Scheduled Tribe Demand Committee Manipur ASTDCM na maitai mitai bu Indian Constitution ki Scheduled Tribe lista salhana bagi lengang taksinduna sangsilako khongjang isaruga moina ngasi hianglam kendra ki MLA Dr. Y Radesh Sam yumda ASTDCM ki thaumi singa thomjinduna memorandum ama bisinkre ngasi memorandum bisinkiba aduga mari lenana hianglam kendra ki MLA Dr. Y Radesh Sam na phungdokhibadi Lamdamasi aikhoigini lamdamasi da khunda minariba phuru kudimang na isagi iramdam khangna mathaudoksi aikhoi matam amada ningthau palamba isana isagi lamdam bu masak takpa ngamasing amadi maramdamgi ningkha tambabu se na ngaklamba athoba bi tikendraji thangal general amadi pauna brajabasigi masamasa singni lamdamasi da laiminariba tungan ma phurup singna nungsi sanana amana ma bu handana yengnadana laimina basangi ama loinana ASTDCM na sangsilangliba khongjang sisu magna sogole haki amaromdana jeribamdasu International Day of Person with Disabilities ki thoram pangthokre International Day of Person with Disabilities 2022 ki thoram ngasi Jeribam District Social Welfare Officer Zonal Education Officer amasum achievement of rising Maidena punasinduna Institute for Children with Disabilities Lakipur Labor Office ki complex ta pangthokre ngasi pangthokiba thoram aduda Deputy Commissioner Jeribam Y Malemnganba Senglaine Sibge CMO Dr. E Okendrana President amasum Day of School L Rosana Guest of Honor oina saryaki Tharamadura Institute asigi mima nadrab angang kyana makal mathel kyagi cultural programs utki nakala maramna mafam kyadana mafam kayada pangthokna bugum ngasi khongmanda leiba di Dananjoy Physically Handicapped Residential School International Day of Person with Disabilities 2022 gi thoram pangthokre ngasi gi tharamadura Typewriting Institute and Rural Development gi macha Institute singi oja sing amadi mahiroi singna sarugyaduna pangthoki amasum thauramadu adugi saruga moina TCI Foundation ku samnaduna Institute asigi mahiroi amadi oja singda COVID-19 gi Covaxin amadi Covishield vaccine gi ahan ani supa masum precaution dose kapthok tribising su vaccination token su pausna palakli loisala poina tendang na paunikur pauksi dige to papaung tang mem na thamjaramgi AK47 gi numoi meru ani ga kona na sithi ama piramle security thamduna section tharang local crash hairi singda dam na sathariba renovations work amadi water resources department gi type 2 quarter sariba work site ta NSN IM ne haijaba miyoi kharana mafam adura thabak suba Keystone Infra Private Limited ki workers in the sale gi demand ga mari lainana numoi meru pi dunu ki helam hairi Police tagi pamo paugi matung ina thaudo si hokiba November gi tang kun gani panda Kangsu Police Station gi manung chanba Singda Dam mathak lambida Water Resources Department gi Type 2 quarter sari mafam na thokiba hari
नुमित अदुगी नुंगथुल पुंग मरीरोम तारकपा दुवाइदा मसक खंगदबा मियोय खर लाक्तुना वर्क साइट थबक सुदन लेरिबा कीस्टोन इंफ्रा प्राइवेट लिमिटेड की वर्कर सिंगदा AK-47 की नुंगमै मरु अनी ग कोनना सिथि अमा पिरंखि सिथि दुद NSN IM की मोबाइल नंबर अमदा कॉल तर ओ हाइना कंपनी सिगी प्रोजेक्ट मैनेजर एड्रेस तौरमन हाइरि थाउदोसिगी मतंगदा केस अमा लखटपग लोइना मियोय सिंग अदुगी मतंगदा थिजन हुमजिनबगी थबक सतबौखरे लोइना कीस्टोन इंफ्रा साइट ऑफिस अमदी वर्क साइट सु एहन सिक्योरिटी फोर्स थमदुना सेक्शन थरांग क्या लखटखरे हाइनसु पाउदुना मखाताना फोंदरखलि अदुगा हौजिक ओइनदि म्याम पाउ सिसु मतंग से लुसिनजरगे मसु म्याम पुन अनोबा अपडेट नामिनसि